Churachandpur ki Baulian village da Braja Tabada Kuki Nupa Amana Sathina Sokle Aduga Gaukhanmung Kaubi Kuki Nupi Amana Khudakta Laikhidre Hari Sidri Phauba Sara Henbagi Khongzang Sangsin Khigani Premjit Bandh Touba Houkhre Mayengbam Somorjit Maite da Khut Tharakhibagi Mayokta Yulo Pangan Tabi YOP na ngarang lauthokibagi matung inna Hauzik Indo Brahma Sugun Road YOP na lambi thingba Houkhre loina ayelapan Deba Karama amadi skul ga mailena ba khudimakti thagani hari Makhata na sumnu su haidi Desamgi hanagi President Somorjit da Khut thakiba sing masa thoroktuna lale haidri phauba makhan makha kayagi khongjang sangsin khigani hairi Waiton dagi henza sanu kaubi amana ko combination be ready aduda post thagatuna caption phajada ba irubadagi soikhre haina sengdorakre US ki President Donald Trump yauba thoramda mahaki official sing miyo amana nongmai kaptuna hana ba honaramle Census 2027 ki data da NRC update tawgada banate CM da lana advice tawrabra Professor Narendra Aikhoi ki paisana leiba post sing kuki di yongira naga da yongira maite da yongira pangan da yongira aikhoi ki kusini haina phongdokhre ngarang moirang da thokiba thogdo dugi matung public meeting amada phongdokhibani Tronglaubi da laikhidaba ngang ani ki imung na haksang laubinaba Manipur gi CM na haijari Ngarang terge asan soklaba moirangi ma si operation loire Indian Journalists Union na condemn tarokli